मथंग चही की जनवरी की तांग मापन फाउबा था अमा चुपना चथगदबा चामा मौद्रामा थोइरक सुबा नेशनल रिकॉन्सोलिडेशन मंथ चही taret khuntakpa ningsing thouram eikhoi amuk hanna khuntaklaroi haiba theme kasar gi manung chanba kamanga awa palida United People's Front Manipur UPF na sinlaga awa pali khubam ningsing lob kamanga na host oiduna houdokkhre asam da chatuna ngasi pangthokiba thouram aduda maidingu chinglen nongdren khomba mayamna gambir singha hairaga khangna riba ningthaugi mitamda hailai katuna thouram adu houdokhi thouram aduga mari lainana United People's Front UPF ki president nongthomam rupachandrana haikibada chahi kodingi January tang mapanda National Reconciliation Numit haiduna UPF na pangthoktuna lakli Manipurda miyoi khuzok khara na landarakpadagi tang tadaba fibamda leiri masigi fibam asi mamangda thokiba chahi taret khuntakpa aduda awaba nangkiba aduga manai khanduna National Reconciliation Numit haina pangthoklamba adu chahi asidadi National Reconciliation Month oina ngasidagi pangthokpa haubani hairi masina maram oiraga Maharaj Gambir Singhana awapalida lan ngaklamba mafam asida hailai katuna haudokpani thouram asigi manung channa tha asigi tang kunmarida kasargi leng on dabi pattasu pangthokani Manipurda hallaga Manipurgi tongan ba mafam singdasu thouram asi pangthokpagi maramda miyam khanghanaba hotnagani hairi madugi tungda Maharaj Gambir Singhana laikidaba numit January ki tang mapanda thouram asi loisingani lamdam asida thokliba irang asi matau karamna thoklakpano irang asi loisinba asida eikhoi khudingma ki thodang lei mamangai gi ipai pusingi thona lingjel adu ningsingduna Manipur thugainaba hotnariba kaya asi thengnanaba hotnagadabani haiki thouram aduda awapali khubam kanba ningsing loop ki president Saikhom Manimohon UCM gi president YK Dhiren UPF advisor Khomdram Ratan amadi Laishangbam Jadumani athaubasingi liklam thiba loop ki president Nando All Assam Manipur Students Union ki president Sanahal Manipur Youth Forum Assam ki president Brozen Leng on Dabi Part Protection and Preservation Committee Silchar ki president N Nandamohon amadi Thawai Mirel ki convener Laisram Darasu Sarukyakhi ngasi UPM na tayi khudingi January ki tangmapal asi National Reconciliation Day hain observe tawrgala e adubu taliba sahi asidagi eikhoi tongan ba community si da tongan ba leiba community amana landarakpadagi eikhoi iramdamase khuntak iramdamase khuntak lasibu chap manai khanjarakanda eikhoina National Reconciliation asi National Reconciliation Month haina observe tawrgani haidna November ki tang manga da electronic print media da soksakibi matungina ngasi December ki tang 12 asida Maharaj Gambir Singh awapali gi langak gi mafam oiriba jaga asidagi eikoina program asi houdokjabani sigi loinana December ki tang 13 da ekoi kasar gi lengon da bi patta hairiba program si ani suba saruk ekoi amu hanna khuntaklaroi haiba theme sida bandam oijarakanda ekoi program asi pangtokjagani loina amuk Manipur Imphal da halakanda tongan ba district king sacharakanda eikoina ekoi amuk hanna khuntaklaroi haibagi theme ji pujarakanda ekoi khungang sing wari sanajaraba matungda ekoina January ki tang 8 Maharaj Gambir Singh laigidaba numit asida ekoina program asi loisinjagi haibasi YouTube ki maikadagi samjari